Manipur Leingak ki CAFNPD ki official sing yauba team amana ngasi Imphal East District ki Andro da leiba private oil dealer ama ain gi Wangmada Hanglamba dagi thonglonsin khibaga loinana ngasi dagi Thingjinkhre. Manipur Leingak ki Public Distribution and Consumers Affairs and Food District Administration Imphal East District amasung IOCL gi official singna yauna drive adu chathakibani hairi. Drive adu da saruk yakiba CAFNPD gi OSD POL Haubam Bobina Fongdorakpada Manipur ki Governor na Manipur Leingak ki Commissioner amasung Secretary CAFNPD da pautak pirakpagi matung inna ngarangdagi state asigi tongan-tongan ba mafamsingda ain gi Wangmada hangba lanai oil pump sing phagatnaba drive ase chathabani Andro kaithel da Leingak ki ayaba yaudana Hanglamba lanai oil pump ase ngasidagi thingzile haiki Lanai oil pump ase Andro dagi sarungbam Nabachandra kauba miyoi amana hangbani hairiba private oil dealer ase asida petrol liter lising ama diesel liter lising ama chamanga punna oil liter lising ani chamanga gi capacity ni oil dealer asida numit humni gi mamang dagi mahaki mari leinaba che changsing NOC rent certificate safety certificate amadi atai document sing puthoknaba haibada puthokpa ngamdabadagi ngasi thingjinbani karigumba mahangna makhatana mari leinaba document sing puthokpa ngamlabadi mahaki private oil pump asi hangba yagani hainasu makhatana fongdokhi Governor ki instruction ni makhada akoina hairiba petrol pump ka Manipur da smaina hangaga lei information ke phamjabadagi ngarangdagi akoi drive se tatpa hogjarakpani akoi DSO sahib ka aduga akoina moida letter amasu akoina smaina pijare sigi letter se within 3 days ki manungda akoina hairiba documents sing ase PBO na documents sing je karam kamon haib kanda den gi document ama disina pigadaba adugi document ama changani adigi NOC ama disina pigadaba adugi C duma pibiro aduga PSO gi makhada license ama lawgadaba adugi safety measure ni explosive ade measure adumaga lawgadaba aduga kaigumba si highway ram targati kano to highway gi kano to wa koi authorization certificate ama lawgadaba aduga maru oibati moi si agency se koi gi oil marketing company highway si gi makhada akoi IOCL lei ISPCL DPCL lei riba mayam sing si makhada moi smaina lei bane adu ki makhada branch toina lei ba kano su natti aduga haiba authorization letter ama su moi makhada oitar ga moi letter ama su paibi ga dabane en oibati adu haidi ngasai gi private company mayam sing lei ba sing si akoi gi DPCL di ISPCL lei ba smaina moi gi makhada sima pa petrol pump sima authorized ba adi moi dadi faidi maru oisina ban hangiba jaga ti trade license ko paibiramde karamba ground da hangi city am tina bazar mayam side leibi ba surrounding mayam sina su moina fajana aware we biga da city am na petrol city akoi gi am tin sathi ra ba kaino mane manak ta mai ke sandi apote mobile akoi wari sana da mara ta pusan ba ya apote ko su kaino adugi sitra mana explosive license yaw kana bo hang le ram city toina lekai sima loi tung dai chak ta doine yam aduga magi maming sina sarungbam Nabachandra Singh kaweba ado akoina moida akoina chi akoigi director gi instruction ni makhada akoina moida letter ma tijare 3 days ki manungda akoina ngasai document ama haijagi to si documents ki putopi ro ona akoina haire ado itagadi mas ki phangba yane akoina pura thingjan ban mukti nate mana documents se akoida utpi ba ngam targadi ma dum continuation to ba kai ta kai ado hoji hoji ki oina di akoi so ron jare